KiA car gi company ase 1944 da establish tawbani but company asigi ahanba car 1974 da sabani aduga ngasi 40 years asigi matungda company asina KiA Sonet KiA Seltos KiA Carnival gumba car puthораktuna yawnamag discussion gi bacha koidi yawna afaw boy asumna hai KiA company ase ahanba cycle parts sarga yolami but ngasi phawkraba company ma oikre masi South Korea gi company amani ahan with cycle parts sarambadagi 1951 the Sanchuli Koba cycle ang putoki amasung branded cycle oy bungamki matam da Kyangsang industry hain tholambani 1952 da KiA Industries hain mingthon ki makoi ge cycle asina mingchat ki badagi amuk motorcycle sabau ki motorcycle chu miyam ne pamlak badagi 1974 yo budam makoi ge ahan car putoki masi company asi owner sing ase sathina hona bukan ba ninghan da bukang lup ni hairi ngasi di South Korea the Hyundai company matung the KiA company second position da lai aduga amrom dana Toyota company Toyota gi car gi matang da khang da thoi da lai roi Toyota car lai khrabati lifetime maru oi bi haineri bane but mi khuding wasi bulai bungam gadra tongma ngodra Toyota gari se branded ni kan ba lengthy life chat pagi da Toyota gi Fortuner India gi political leaders singi apam gari oi nari bane Toyota company Japan gi ni amasung founder aduga ming Kichiro Toyota kawi adungai makoi da tsunami ama lakpo da company ase mut pada lai robani but ngasi amuk chawkhot kre haili chawkhot kre Kichiro Toyota asigi mapagi ming Sakiru Toyota kawi onthong na line haurakpa mioi ni aduga piklingai dagi mechanics ki line asida yam pamjarakpa mana khalam ki wall the ming chatpa car amatang sabangam labadi adubu magi life tingam lamdre macha gi life to magi dream ase bapung fa Kichiro Toyota ase magi mapan ning khalam bakar gi workshop company ase Purambadagi 1931 da masai car putok lagi khanduna AA 1932 ko car amagi model putok bahuki bani masidagi develop torakpana 1935 the company siki ahan car putoki audagi tap na chawkhalakpana ngasi di world class car putok pangam privasini long journey toba desert thoba ching da thoba ki damak Toyota car gi matak ta leiti haini aduga adom khangbra prithibi khwaidagi hongba Rolls Royce car ase karambano Rolls Royce car haise tangraponi but Rolls Royce ki car ama only Fortuna car amagi babalta YouTuber amana leikirami ahan bani madasu YouTuber ase ki ming mausalai kawi mana chance ama phangbadagi best model Rolls Royce ama $65,000 khaktana leibai khudongcha phangki $65,000 asina Fortuner ama khak leiba phangani Rolls Royce ki khwaidagi hongba best model adu phawda Indian money da 6.5 crore tai India do khwaidagi hongba Rolls Royce adu ki ming Rolls Royce red kawi masi gari ase ki price ni 6.5 crore harise but nupa asina only 53 lakh tana reikhibani Rolls Royce ama leikrabati lifetime sagona bayai BMW company ase car sahab da ming sadi poni but company ase ki wing suite amakak sadan puthokre masi wing suite ase electric na generate to operate to ba amasung masi use to ka plane gi speed mak natrabasu 300 km/h di atia da pai bi ai si masi ki suite ase hojik testing to finalize to gi we da lakre already finalize oira bugam bani masi ki suite ase use to raga mi na tungbangam da ba chatpangam da mafam kya da pai no chatpa ya ga dori highly advanced suite amani 300 km/h da pai dori mi amana uchek tagi hena kan adom thajagadra Russia ki President Putin ase khwaidigi prithvi khwaidigi hen ina kunba mi ni hain Russia ki magazine aman high kre magi net worth $200 billion de heli hairi ngasi ki paire hari banupa sing de mangon de hen de hairi Elon Musk na su masigi mafam si ya kare interview amata haiki ai nati world richest man but Putin is very gentle mioni aduga magi asu yamna lei haibs mingon de khangan ba darkar oi ba aduga Forbes kumba magazine na Putin gi ming si number 1 da hablak to ba maram di hari ba magazine se mokoi na businessman ta gi ming putorak pa political ming ki mi political de lei ba mi sing gi ming thoina hapta ba Putin is very rich man aduga prithvi khwaidagi phawbi inventor ani Wright brothers makoina puthokpa aeroplane na prithvi da prokhiba revolution asigi toimal leikrapot himbat makoi ani ase kayam singe haibada makoina same plane gi flight tawbagi testing torapda makoi ani se punna okpau tongkhidi hai maramdi makoi animak suthajaramte plane engine da karam matam kari oini haibse aduna accident orabasu animak punna sidana ba punna tongkhide sini just knowledgeable oiba facts khase ngaki oina thamjabani amuk una se matang video da thanks for watching